Thang na thokpa thodok ama oina Chahi Meeyai Challabi mau ama Mapuroiba na Thang na Thinduna Hat-Khre thodo da Laikhidrabi nupi adu Singzamai police station ki manung chana leiba Khagempali pankha ngana pi thong mapaldagi haiguruzam ongbi pisak macha kawi masagi Chahi yankhai manga sure mahakpu Thang na Thinduna Hatkhiba mahaki Mapuroiba dugi mamingna haiguruzam bizoi masagi Chahi yankhai taret suraba mioini Impact News na fangba pawda ngasi ayu pung tara rom taba aduaida Laikhidrabi pisak machana mayumda fak amada tumduna leiringaida mahaki Mapuroiba na haizang ama paiduna laklaga pisak machagi oi thangba pukchepta thilamkhibani hairi thodo adu hek thokpaga imung manugi mioisingna pisak machabu laingnaba kwa kaithelda leiba Asian Hospital tamna pukatki adumakpu pisak machagi hakchang ka hena sokhibana laikhanaba ngamdana leikhidabani Thodok Thofamda Singzamai Police Station ki team ama laktuna mihatpa bizoi Hat-Khre amadi Laikhidrabi pisak machagi hakchangna postmortem gidamak Rims Hospital da thamkhre hairi Laikai miyamna phongdorpagi matung ina bizoi amadi pisak machasi matam kharagi mamangdagi toina ningai sangdanaba thoktuna lakhi bizoi hariba miyoi asi maitei layengna hakchangi singli nauri shubata natana arangfam chatpa miyoi ni hairi pisak machana Laikhidabada mahaki macha Piba ani amadi macha ningol ahum punna macha manga thamlami